ꯊꯥꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗ ꯂꯥꯏꯔꯩꯄꯥꯛꯀꯤ ꯂꯝꯗꯝꯗ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯜ ꯃꯈꯜꯒꯤ ꯂꯥꯏꯒꯤ ꯁꯛꯇꯝ ꯀꯌꯥ ꯑꯃ ꯌꯦꯛꯂꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯖꯤꯕ ꯄꯥꯟꯕ ꯀꯌꯥꯒꯤ ꯁꯛꯇꯝꯁꯨ ꯃꯇꯧ ꯇꯝꯗꯨꯅ ꯌꯦꯛꯂꯝꯃꯤ꯫ ꯂꯥꯏ ꯌꯦꯛꯄꯗ ꯃꯃꯤꯡ ꯐꯖꯅ ꯆꯠꯄ ꯃꯍꯥꯛꯅꯤ꯫ ꯂꯥꯏꯔꯩꯄꯥꯛꯀꯤ ꯂꯝꯗꯝ ꯑꯁꯤꯗꯅꯤ꯫ ꯃꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯤ ꯉꯥꯛꯇ 6 ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏꯁꯤ ꯍꯦꯂꯣꯏꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯃꯆꯤꯟ ꯃꯅꯥꯎ 8ꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯍꯟꯅ ꯍꯥꯟꯅ ꯍꯥꯏꯕ ꯍꯧꯔꯛꯏ꯫ "ꯏꯆꯦꯝꯒꯤ ꯏꯅꯥꯎꯁꯤꯡ, ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦꯗꯣ?" "ꯀꯔꯤ ꯋꯥꯅꯣ ꯏꯆꯦꯝꯍꯜ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨꯗꯣ?" "ꯍꯦꯂꯣꯏ ꯑꯩꯈꯣꯏ 6ꯀꯤꯗꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦꯗꯣ꯫ ꯂꯥꯏꯌꯥꯝꯅ ꯑꯩꯈꯣꯏ 8ꯄꯨ ꯁꯦꯝꯕꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ 6 ꯁꯨꯔꯦ꯫ ꯆꯪ ꯇꯥꯅꯅꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯃꯇꯪꯗꯤ ꯂꯥꯏꯌꯥꯝꯁꯤꯡꯗ ꯍꯥꯏꯖꯗꯨꯅ ꯁꯦꯝꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯤꯗ ꯅꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ?" "ꯍꯣꯏꯅꯦ ꯏꯆꯦꯝꯍꯜ, ꯂꯥꯏꯔꯩꯕꯥꯛꯇ ꯂꯩꯕ ꯂꯥꯏ ꯅꯨꯔꯥ ꯃꯈꯣꯏꯁꯨ 8 ꯁꯨꯏꯗꯣ, ꯑꯗꯨꯒ ꯃꯤꯔꯝꯂꯦꯟꯒꯤ ꯇꯥꯏꯕꯪ ꯃꯤꯌꯥꯝꯅꯁꯨ ꯍꯦꯂꯣꯏ 8 ꯍꯥꯏꯅ ꯆꯤꯡꯒꯣꯏꯅꯩꯗꯣ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏ 8 ꯁꯨꯅꯅꯕ ꯏꯅꯥꯎ ꯑꯇꯣꯟꯕꯤ ꯑꯃꯕꯨ ꯁꯦꯝꯍꯟꯁꯤ ꯁꯥꯍꯟꯁꯤ꯫ ꯅꯈꯣꯏꯅꯁꯨ ꯌꯥꯔꯕꯅꯤꯅ ꯑꯗꯨꯗꯤ ꯋꯥꯐꯝ ꯑꯁꯦ ꯂꯥꯏꯌꯥꯝꯁꯤꯡꯗ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯁꯤ, ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯤ ꯑꯃꯕꯨ ꯁꯥꯍꯜꯂꯁꯤ." ꯍꯦꯂꯣꯏ ꯃꯅꯥꯎꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯑꯗꯨꯗ ꯂꯨꯔꯤꯕꯗꯤ ꯏꯆꯦꯝꯍꯜ, ꯂꯥꯏꯌꯥꯝꯁꯤꯡꯁꯨ ꯁꯥꯕꯨ ꯁꯥꯕꯤꯔꯛꯀꯗ꯭ꯔꯅꯦ? ꯑꯩꯗꯤ ꯋꯥꯐꯝꯗꯣ ꯀꯌꯥ ꯊꯥꯖ ꯐꯠꯇꯦ." "ꯀꯔꯤꯒꯤ ꯁꯥꯗꯅꯦꯒꯦ? ꯑꯩꯈꯣꯏ 6ꯃꯛꯁꯦ ꯃꯈꯣꯏꯅ ꯂꯣꯏꯅ ꯁꯥꯕꯤꯈ꯭ꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤ ꯁꯥꯕꯤꯈꯤꯕꯗꯨꯗꯤ ꯐꯅ ꯀꯨꯏꯔꯕꯒꯤ ꯋꯥꯅꯤꯗ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯌꯥꯔꯛꯂꯔꯣꯏ." ꯍꯦꯂꯣꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯑꯩꯅ ꯇꯥꯕꯗꯗꯤ 8 ꯁꯨꯅ ꯁꯥꯕꯁꯨ ꯐꯠꯇꯦ ꯍꯥꯏ, ꯑꯗꯨꯅ 6ꯇꯃꯛ ꯁꯥꯕꯅꯤ ꯍꯥꯏꯅ ꯇꯥꯏ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯃꯛ ꯍꯥꯏꯔꯨꯕꯁꯨ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯌꯥꯔꯛꯂꯣꯏ, ꯋꯥ ꯃꯥꯡꯗꯨꯅ ꯇꯣꯛꯀꯅꯤꯌꯦ." "ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯇꯥꯔꯤꯕ? ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯍꯥꯏꯔꯤꯕꯁꯦ ꯁꯦꯝꯍꯟꯗꯅ ꯇꯣꯛꯄ ꯇꯥꯔꯕ꯭ꯔꯣ?" "ꯏꯆꯦꯝꯈꯣꯏ, ꯅꯅꯥꯎ ꯑꯩꯅ ꯈꯪꯕ ꯋꯥꯐꯝ ꯑꯃ ꯂꯩꯌꯦ꯫ ꯃꯗꯨꯗꯤ ꯂꯥꯏꯔꯩꯄꯥꯛꯀꯤ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯠꯍꯩꯕ, ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯍꯩꯕ ꯂꯥꯏ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯌꯦ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯆꯠꯇꯨꯅ ꯋꯥꯐꯝ ꯑꯁꯦ ꯃꯉꯣꯟꯗ ꯍꯥꯏꯖꯔꯨꯔꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤꯒꯤ ꯁꯛꯇꯝꯕꯨ ꯃꯉꯣꯟꯗ ꯌꯦꯛꯍꯟꯁꯤ꯫ ꯂꯥꯏ ꯅꯨꯄꯥ ꯑꯗꯨꯗ ꯁꯛꯇꯝ ꯑꯗꯨ ꯌꯦꯛꯍꯜꯂꯦꯅ ꯈꯜꯂꯁꯤ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯌꯦꯛꯂꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯨꯝꯅ ꯍꯤꯡꯕ ꯉꯝꯒꯗꯕꯅꯣ? ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯣ꯫ ꯏꯄꯨ ꯂꯥꯏ ꯑꯍꯜ ꯂꯥꯏꯅꯤꯡꯍꯟꯗꯣ, ꯍꯩꯕꯣꯡ ꯃꯈꯣꯡꯗ ꯂꯩꯕꯗꯣ, ꯃꯉꯣꯟꯗ ꯍꯥꯏꯔꯨꯁꯦ꯫ ꯃꯍꯥꯛꯀ ꯇꯥꯟꯅꯔꯨꯔꯁꯤ꯫ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ 6ꯄꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯕꯅꯤ." "ꯏꯅꯥꯎ, ꯅꯪꯒꯤ ꯋꯥꯁꯤ ꯑꯣꯏꯊꯣꯛꯀꯗꯕ ꯃꯥꯟꯗꯦꯗ." "ꯏꯆꯦꯝꯍꯜ, ꯏꯄꯨ ꯂꯥꯏ ꯑꯍꯜꯗꯨꯗꯤ ꯂꯥꯏꯃꯤꯠ ꯊꯟꯕꯅꯤ꯫ ꯇꯥꯏꯕꯪꯗ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯈꯨꯗꯤꯡꯃꯛ ꯎꯕ ꯉꯝꯕꯅꯤ꯫ ꯃꯉꯣꯟꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯇꯥꯏ, ꯏꯅꯥꯎ ꯑꯇꯣꯟꯕꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯕꯨ ꯃꯊ꯭ꯋꯥꯏ ꯃꯃꯤ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ." "ꯐꯔꯦ ꯐꯔꯦ, ꯌꯦꯡꯂꯁꯤ꯫ ꯑꯗꯨꯗꯤ ꯂꯥꯏ ꯌꯦꯛꯄ ꯂꯥꯏ ꯅꯨꯄꯥ ꯃꯍꯥꯛꯀꯤꯗ ꯍꯥꯟꯅ ꯆꯠꯂꯁꯤ." "ꯍꯣꯏ ꯏꯆꯦꯝꯍꯜ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 6 ꯑꯗꯨ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯂꯥꯏꯔꯝꯂꯦꯟꯒꯤ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯑꯆꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯑꯉꯧꯕ ꯆꯦꯕꯥꯡ ꯑꯃꯗ ꯀꯩꯔꯦꯟꯒꯤ ꯌꯦꯟ ꯃꯇꯨ ꯑꯃꯅ ꯁꯛꯇꯝ ꯈꯔ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯍꯟꯗꯛꯀꯤ ꯑꯩꯅ ꯌꯦꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯖꯔꯦꯕꯣ꯫ ꯃꯆꯨꯒ ꯁꯪꯖꯤꯜꯂꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯔꯅꯤ." ꯃꯍꯥꯛꯅ ꯌꯦꯛꯂꯤꯕ ꯑꯁꯤ ꯌꯥꯔꯧꯁꯥ ꯑꯃꯈꯛꯅꯤ꯫ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯕ ꯌꯥꯝꯅ ꯐꯖꯕ ꯁꯥ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯏ ꯌꯦꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯏꯔꯝꯂꯦꯟꯒꯤ ꯁꯛꯍꯦꯜꯂꯕꯤ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ 6ꯇꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯑꯗꯨ ꯎꯔꯗꯨꯅ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕ ꯁꯛꯇꯝ ꯑꯗꯨ ꯈꯨꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯃꯆꯤन ꯃꯅꯥꯎ 6 ꯑꯗꯨ ꯄꯔꯦꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯍꯦꯂꯣꯏ ꯃꯆꯦꯝ ꯑꯍꯜꯅ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯃꯥꯟ ꯆꯥꯎꯕ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ, ꯉꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯍꯦꯂꯣꯏ 6ꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤꯗꯣ." "ꯀꯔꯤ ꯋꯥꯕꯨ ꯑꯣꯏꯕꯤꯔꯕꯅꯣ ꯁꯒꯦꯜꯂꯕꯤ ꯍꯦꯂꯣꯏꯁꯤꯡ, ꯍꯦꯛꯇꯃꯛ ꯍꯥꯏꯕꯤꯌꯨ." "ꯋꯥꯐꯝ ꯑꯁꯦ ꯌꯥꯝꯅ ꯂꯨꯔꯤ꯫ ꯂꯥꯏꯌꯥꯝꯁꯤꯡꯒ ꯇꯥꯟꯅꯕꯗ ꯋꯥ ꯃꯥꯡꯕ ꯑꯣꯏꯅ ꯊꯣꯛꯂꯒꯅꯤ ꯈꯟꯗꯨꯅ ꯂꯥꯏ ꯌꯦꯛꯄ ꯅꯪꯒꯤ ꯅꯐꯝꯗ ꯑꯣꯏꯅ ꯍꯥꯏꯔꯨꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ." "ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝꯅꯣꯅꯦ? ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯂꯥꯏꯌꯥꯝꯁꯤꯡꯗ ꯇꯥꯟꯅꯕꯗ ꯋꯥ ꯃꯥꯡꯒꯗꯕ?
ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯂꯥꯏ ꯌꯦꯛꯄ ꯑꯩꯒ ꯇꯥꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯨ? ꯁꯨꯝꯗꯧꯕꯅꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯂꯥꯏ ꯅꯨꯔꯥꯁꯤꯡ, ꯈꯣꯏꯃꯣꯝꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯍꯦꯂꯣꯏ ꯀꯥꯡꯕꯨꯁꯤꯡꯗꯤ ꯇꯔꯦꯠ ꯂꯣꯏꯅ ꯁꯨꯏꯗꯣ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯗꯤ 6 ꯈꯛꯇꯃꯛꯅꯤ꯫ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯒꯤꯗꯤ ꯄꯟꯊꯧ ꯑꯄꯣꯛꯄ, ꯄꯂꯦꯝ ꯑꯄꯣꯛꯄꯤꯁꯨ ꯂꯩꯇꯦꯗꯣ, ꯂꯥꯏꯔꯩꯄꯥꯛꯁꯤꯗ ꯂꯩꯕ ꯂꯥꯏꯌꯥꯝꯁꯤꯡꯅ ꯃꯇꯤꯛ ꯃꯉꯥꯜ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯕꯤꯕꯅꯤ꯫ 7 ꯁꯨꯅ ꯁꯦꯝꯕ ꯐꯠꯇꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏ, ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯨꯕꯗꯁꯨ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯣ, ꯃꯗꯨꯗ ꯑꯩꯅ ꯄꯥꯡꯒꯗꯧꯔꯤꯕ ꯃꯇꯦꯡ ꯑꯁꯤꯅ ꯀꯔꯤꯕꯨꯅꯣ? ꯑꯩꯕꯨ ꯃꯈꯣꯏꯗꯧꯅ ꯃꯇꯤꯛ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯨ ꯅꯠꯆꯗꯦ꯫ ꯏꯃꯥꯟ ꯆꯥꯎꯕ, ꯅꯪꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ 6ꯀꯤ ꯄꯥꯡꯕꯤꯒꯗꯕ ꯃꯇꯦꯡꯗꯤ ꯁꯨꯞꯅꯇꯒꯤ ꯁꯛꯇꯝ ꯑꯃ ꯌꯦꯛꯄꯤꯕ ꯑꯁꯤꯇꯅꯤ꯫ ꯁꯛꯇꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯇꯣꯝꯕꯤ 7 ꯁꯨꯕꯤꯅꯤ ꯍꯥꯏꯅ ꯈꯟꯒꯗꯧꯔꯤꯕꯅꯤ꯫ ꯍꯦꯂꯣꯏ ꯑꯍꯜꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯥꯏ ꯅꯨꯄꯥ ꯃꯥꯗꯤ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯦ, ꯀꯝꯗꯧꯅ ꯑꯌꯦꯛꯄ ꯁꯛꯇꯝꯅ ꯑꯍꯤꯡꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯈꯣꯏꯒꯤ ꯅꯅꯥꯎ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯒꯗꯧꯔꯤꯕꯅꯣ? ꯅꯠꯇꯦ, ꯅꯪꯅ ꯌꯦꯛꯄꯤꯕ ꯑꯌꯦꯛꯄ ꯏꯅꯥꯎꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯃꯃꯤ ꯍꯥꯞꯂꯒ ꯏꯅꯥꯎ ꯑꯇꯣꯝꯕꯤ ꯃꯥꯕꯨ ꯍꯤꯡꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯀꯔꯝꯅ ꯑꯌꯦꯛꯄ ꯁꯛꯇꯝꯕꯨ ꯃꯊ꯭ꯋꯥꯏ ꯍꯥꯞꯂꯒ ꯍꯤꯡꯍꯟꯒꯗꯧꯔꯤꯕ? ꯃꯗꯨꯒꯤꯗꯤꯅꯦ, ꯏꯄꯨ ꯂꯥꯏꯅꯤꯡꯍꯟꯗꯣ ꯈꯪꯕꯤꯕ ꯅꯠꯇ꯭ꯔꯥ? ꯃꯍꯥꯛ ꯂꯩꯔꯤ, ꯃꯉꯣꯟꯗ ꯃꯇꯦꯡ ꯑꯃꯨꯛ ꯅꯤꯖꯒꯗꯧꯔꯤꯕꯅꯤ꯫ ꯌꯥꯔꯛꯇ꯭ꯔꯕꯗꯤ, ꯉꯝꯂꯣꯏ ꯍꯥꯏꯔꯛꯂꯕꯗꯤ? ꯏꯄꯨ ꯂꯥꯏꯅꯤꯡꯍꯟ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 6ꯄꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏꯅ ꯍꯥꯏꯕ ꯁꯛꯇꯝ ꯑꯁꯦ ꯑꯩ ꯌꯦꯛꯂꯒꯦ꯫ ꯌꯥꯝꯅ ꯐꯖꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯅ ꯌꯦꯛꯂꯒꯦ꯫ ꯑꯗꯣ ꯑꯩꯅ ꯌꯦꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤꯅ ꯅꯈꯣꯏ 6ꯇꯒꯤꯗꯤ ꯍꯦꯟꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯅꯈꯣꯏꯅ? ꯑꯩꯈꯣꯏ 6ꯇꯤ ꯏꯅꯥꯎ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯍꯟꯕꯤꯌꯨ꯫ ꯃꯍꯥꯛꯄꯨ ꯀꯦꯅ ꯅꯧꯅ ꯌꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃ ꯑꯩ ꯋꯥꯈꯜ ꯐꯖꯅ ꯈꯜꯂꯒꯦ, ꯑꯗꯨꯒ ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯣꯏꯅꯅꯕ ꯃꯄꯨꯡ ꯐꯥꯅ ꯌꯦꯛꯂꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯈꯣꯏ 6 ꯑꯃꯨꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯍꯦꯂꯣꯏ 6 ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯁꯤꯅ ꯋꯥꯈꯜ ꯀꯌా ꯈꯟꯕ ꯍꯧꯔꯝꯃꯤ꯫ ꯀꯔꯝꯅ ꯌꯥꯝꯅ ꯐꯖꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯒꯤꯁꯨ ꯍꯦꯟꯅ ꯐꯖꯕ ꯁꯛꯇꯝ ꯑꯃꯕꯨ ꯑꯩꯅ ꯀꯔꯝꯅ ꯌꯦꯛꯀꯅꯤ? ꯑꯩꯅ ꯂꯥꯏ ꯌꯦꯛꯄ ꯐꯖꯅ ꯍꯩꯕ ꯃꯤ ꯑꯃ ꯑꯣꯏꯕꯁꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯃꯗꯤ ꯌꯥꯝꯅ ꯂꯨꯅ ꯊꯣꯛꯂꯦꯗ, ꯌꯦꯛꯐꯝ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯕꯁꯦ꯫ ꯑꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯛꯇꯝꯒꯤ ꯃꯃꯤ ꯑꯃ ꯐꯥꯎꯕꯗꯤ ꯐꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯃꯩꯊꯪꯗ ꯃꯍꯥꯛꯅ ꯈꯜꯂꯛꯏ, ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯥ ꯂꯥꯏꯅꯤꯡꯍꯟꯒꯤ ꯃꯅꯥꯛꯇ ꯑꯩ ꯆꯠꯂꯒꯦ, ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯔꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯐꯖꯕ ꯁꯛꯇꯝ ꯑꯃ ꯌꯦꯛꯀꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯍꯜꯂꯒꯦ꯫ ꯃꯇꯝꯁꯦ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯁꯤꯗ ꯊꯨꯅ ꯌꯥꯡꯅ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯠꯂꯒꯦ꯫ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯄꯥ ꯑꯁꯤ ꯂꯥꯏꯅꯤꯡꯍꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯗꯦ꯫ ꯂꯥꯏꯅꯤꯡꯍꯟ ꯎꯖꯥꯎ ꯎꯔꯦꯟ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯂꯥꯏ ꯌꯦꯛꯄ ꯑꯁꯤꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯂꯥꯏ ꯌꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯁꯤꯅ ꯃꯄꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯄꯥ ꯂꯥꯏꯅꯤꯡꯍꯟꯅ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯠꯇꯨꯅ ꯎꯈꯣꯡ ꯃꯈꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ, ꯄꯟꯊꯧ ꯑꯄꯣꯛꯄ, ꯅꯆꯥ ꯄꯥꯔꯤꯌꯩ ꯂꯥꯛꯆꯔꯤꯌꯦ꯫ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯕꯗ ꯂꯥꯏꯅꯤꯡꯍꯜ ꯅꯨꯄꯥ ꯑꯗꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂꯝꯕꯗꯨ ꯄꯥꯡꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯂꯩꯔꯦ ꯄꯥꯔꯤ? ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯑꯩꯒꯤꯗ ꯂꯥꯛꯄꯕꯣ? ꯄꯟꯊꯧ ꯑꯄꯣꯛꯄ, ꯅꯆꯥ ꯑꯩꯅ ꯂꯥꯝꯕ ꯐꯪꯗꯕ ꯁꯛꯇꯝ ꯑꯃꯈꯛ ꯂꯩꯔꯤ꯫ ꯉꯁꯥꯏ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞꯇ ꯍꯦꯂꯣꯏ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 6ꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ 7 ꯁꯨꯕꯤ ꯃꯥꯒꯤ ꯁꯛꯇꯝꯕꯨ ꯌꯦꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯁꯛꯇꯝ ꯑꯃꯗ ꯌꯦꯛꯂꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯐꯖꯕ ꯁꯛꯇꯝ ꯑꯃ ꯀꯔꯝꯅ ꯌꯦꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯏꯄꯥ ꯄꯟꯊꯧꯅ ꯑꯃꯨꯛꯇ ꯃꯁꯤꯒꯤ ꯂꯤꯛꯂꯝ ꯇꯥꯛꯄꯤꯌꯨ꯫ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯂꯥꯏꯅꯤꯡꯍꯜ ꯑꯗꯨ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯏ꯫ ꯃꯃꯤꯠ ꯑꯃꯨꯛ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯀꯔꯝꯕ ꯁꯛꯇꯝ ꯌꯦꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯀꯣꯏꯅ ꯂꯩꯅ ꯌꯦꯡꯂꯛꯄꯗ ꯃꯤꯔꯝꯂꯦꯟꯗ ꯆꯥꯎꯔꯞ ꯇꯧꯕ ꯄꯥꯠ ꯑꯃꯗ ꯊꯥꯕꯜꯒꯤ ꯃꯦꯡꯂꯕ ꯃꯉꯥꯜꯗ ꯊꯝꯕꯥꯜ ꯀꯧꯕꯤ ꯂꯩꯔꯥꯡꯅ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯍꯥꯏꯅ ꯍꯨꯝꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤꯕꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯣꯟꯕ ꯊꯝꯕꯥꯜꯗ
ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯌꯩꯕꯗ ꯂꯥꯏꯖ ꯏꯄꯥꯛ ꯑꯗꯨꯗ ꯊꯝꯕꯥꯜꯒꯤ ꯃꯃꯤ ꯇꯥꯔꯤꯕ ꯑꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯂꯛꯏ꯫ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯃꯤ ꯑꯗꯨꯃꯛ ꯌꯦꯛꯂꯣ ꯍꯥꯏꯅ ꯍꯥꯏꯕꯤꯔꯦ꯫ ꯆꯦꯡꯂꯧ ꯍꯦꯟꯕꯤ ꯊꯝꯕꯥꯜꯅꯤ꯫ ꯃꯄꯥꯅ ꯍꯥꯏꯕꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯦ꯫ ꯂꯤꯛꯂꯝ ꯑꯃ ꯐꯪꯂꯕꯗ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯂꯥꯏ ꯌꯦꯛꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯦ꯫ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯑꯉꯧꯕ ꯆꯦꯕꯥꯡ ꯑꯗꯨꯗ ꯀꯩꯔꯦꯟ ꯃꯇꯨ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯌꯦꯛꯄ ꯍꯧꯔꯛꯂꯦ꯫ ꯄꯥꯠꯇ ꯍꯧꯔꯤꯕ ꯊꯝꯕꯥꯜ ꯑꯗꯨ ꯑꯆꯝꯕ ꯊꯝꯕꯥꯜ ꯑꯃ ꯅꯠꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯅ ꯏꯁꯤꯡꯗ ꯇꯥꯕ ꯑꯗꯨ ꯊꯝꯕꯥꯜꯒꯤ ꯃꯃꯤ ꯑꯣꯏꯅ ꯇꯥꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯃꯃꯤ ꯑꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯄꯥꯅ ꯍꯥꯏꯕꯤꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯛꯄ ꯍꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯌꯦꯛꯂꯕꯗ ꯍꯧꯖꯤꯛꯇꯤ ꯁꯛꯇꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯔꯦ꯫ ꯁꯛꯇꯝ ꯑꯗꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯔꯝꯃꯤ꯫ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯔꯒ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯁꯛꯇꯝ ꯑꯗꯨꯗ ꯉꯥꯎꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯁꯤꯒꯤ ꯆꯦꯡꯂꯧ ꯍꯦꯟꯕꯤ ꯁꯛꯇꯝ ꯑꯁꯤꯗꯤ꯫ ꯑꯩꯇꯒꯤ ꯑꯣꯏꯅꯤꯡꯂꯛꯂꯤꯕ ꯃꯁꯤꯗꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯁꯛꯇꯝ ꯑꯁꯤꯅ ꯃꯊ꯭ꯋꯥꯏ ꯃꯃꯤ ꯍꯥꯞꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯅꯅꯕ ꯁꯤꯜꯂꯒꯦ꯫ ꯃꯃꯤꯠ ꯑꯁꯤꯗ ꯑꯍꯦꯟꯕ ꯁꯔꯨꯛ ꯑꯃ ꯍꯥꯞꯆꯤꯜꯂꯒꯦ꯫ ꯃꯁꯤꯅ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯎꯕ ꯃꯇꯝꯗ ꯉꯥꯎꯔꯛꯅꯕ ꯑꯃꯗꯤ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯔꯨꯕ ꯃꯇꯝꯗꯁꯨ ꯌꯥꯔꯛꯅꯕ꯫ ꯑꯁꯨꯝꯅ ꯁꯛꯇꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯌꯦꯛꯄ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ 6 ꯑꯗꯨ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯟ ꯆꯥꯎꯕ ꯂꯥꯏ ꯌꯦꯛꯄꯋꯣ, ꯅꯍꯥꯟ ꯅꯆꯜꯂꯣꯏꯕꯤ ꯑꯩꯈꯣꯏ 6ꯅ ꯍꯥꯏꯖꯔꯝꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯛꯄ ꯂꯣꯏꯕꯤꯔꯕ꯭ꯔꯥ?" "ꯌꯦꯛꯂꯦ, ꯂꯣꯏꯗꯨꯅ ꯂꯩꯔꯕꯅꯤ." ꯌꯦꯛꯂꯦ ꯂꯣꯏꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯈꯣꯏ 6ꯇꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯌꯦꯛꯄ ꯂꯣꯏꯔꯦ ꯍꯥꯏꯔꯕꯅꯤꯅ ꯀꯗꯥꯏ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯖꯔꯒꯦ." "ꯌꯦꯡꯂꯣ." ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯧꯕ ꯆꯦꯕꯥꯡꯗ ꯌꯦꯛꯄ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯗ ꯃꯈꯣꯏ ꯄꯨꯝꯕꯗꯨ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ "ꯑꯁꯨꯛ ꯐꯖꯕ ꯁꯛꯇꯝꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ꯫ ꯁꯛꯇꯝ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦ, ꯌꯦꯡꯕꯒꯤ ꯄꯦꯟꯅꯥꯏꯗ꯭ꯔꯦ꯫ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯍꯩ ꯍꯥꯏꯅꯕꯗꯣ ꯇꯁꯦꯡꯅ ꯆꯨꯝꯂꯦ." ꯍꯦꯂꯣꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯆꯦꯝꯍꯜ ꯌꯦꯡꯉꯨꯅꯦ, ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤꯒꯤ ꯁꯛꯇꯝꯁꯦ ꯂꯥꯏꯌꯥꯝꯁꯤꯡꯗꯒꯤꯁꯨ ꯍꯦꯜꯂꯦ ꯍꯥꯏꯋꯥꯅꯤ꯫ ꯃꯁꯤꯒꯤ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥꯁꯦ ꯂꯥꯏꯗꯦꯀꯣ, ꯑꯣꯟꯊꯣꯛꯅ ꯍꯩ ꯍꯥꯏꯔꯤꯕꯁꯤꯅꯤ." "ꯅꯈꯣꯏꯅ ꯄꯪꯊꯥꯗ ꯍꯦꯛ ꯊꯥꯒꯠꯄꯤꯔꯦ꯫ ꯑꯗꯨꯗꯤ ꯏꯅꯥꯎ ꯑꯇꯣꯟꯕꯤꯒꯤ ꯁꯛꯇꯝꯕꯨ ꯌꯦꯛꯄꯤꯕꯒꯤ ꯑꯋꯥꯃꯜꯗꯤ ꯀꯔꯤ ꯑꯣꯏꯅ ꯄꯤꯖꯔꯝꯃꯨ ꯍꯥꯏꯕꯒꯦ?" "ꯌꯥꯔꯅꯤ, ꯀꯔꯤꯁꯨ ꯄꯤꯕꯤꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ꯫ ꯑꯋꯥꯃꯜ ꯅꯠꯇ꯭ꯔꯕꯁꯨ ꯅꯪꯅ ꯑꯄꯥꯝꯕ ꯑꯃꯍꯦꯛꯇꯃꯛ ꯍꯥꯏꯌꯨꯗꯣ꯫ ꯁꯛꯇꯝ ꯑꯁꯤꯁꯨ ꯋꯥꯅ ꯌꯦꯛꯄꯤꯔꯒ ꯀꯔꯤꯁꯨ ꯄꯤꯔꯝꯗꯅ ꯄꯨꯈꯤꯕꯗꯣ ꯑꯩꯈꯣই ꯅꯨꯡꯉꯥꯏꯖꯗꯦ." "ꯑꯗꯨꯝꯅ ꯈꯟꯕꯤꯒꯅꯨ, ꯑꯩꯅ ꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ." "ꯃꯗꯨ ꯌꯥꯗꯦ꯫ ꯁꯦ, ꯑꯃ ꯍꯥꯏꯔꯣ." ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯏ ꯌꯦꯛꯄ ꯅꯨꯄꯥ ꯑꯁꯤꯅ ꯋꯥꯐꯝ ꯑꯃ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯏ꯫ "ꯅꯈꯣꯏꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯅꯤꯖꯔꯒꯦ꯫ ꯋꯥꯐꯝ ꯑꯁꯦ ꯍꯧꯖꯤꯛꯃꯛꯇꯤ ꯍꯥꯏꯈꯤꯔꯣꯏꯒꯦ, ꯃꯇꯝ ꯑꯃꯗ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏ 6ꯅ ꯁꯣꯏꯗꯅ ꯌꯥꯕꯤꯌꯨ." ꯑꯁꯨꯝꯅ ꯍꯥꯏꯔꯦ꯫ ꯃꯈꯣꯏ 6 ꯑꯗꯨ ꯌꯦꯛꯂꯕ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯄꯨ ꯂꯥꯏꯅꯤꯡꯍꯜꯒꯤ ꯃꯅꯥꯛꯇꯝꯅ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯍꯦꯂꯣꯏ ꯃꯆꯦꯝ ꯑꯍꯜꯅ ꯈꯨꯠꯇ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯃꯅꯥꯎ 5ꯒ ꯂꯣꯏꯅꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯥꯃꯦꯜ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯌꯧꯔꯔꯦ꯫ ꯄꯥꯃꯦꯜ ꯎꯈꯣꯡꯗ ꯏꯄꯨ ꯂꯥꯏꯅꯤꯡꯍꯜꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ 6ꯅ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯃꯄꯨ ꯂꯥꯏꯅꯤꯡꯍꯜꯕꯨ ꯈꯨꯔꯨꯝꯖꯩ꯫ ꯃꯆꯦꯝ ꯑꯍꯜꯅ ꯍꯥꯏꯔꯛꯏ, "ꯏꯄꯨ ꯂꯥꯏꯅꯤꯡꯍꯜ, ꯅꯆꯥ ꯅꯃꯣꯝ 6 ꯂꯥꯛꯆꯔꯤꯌꯦ." "ꯀꯔꯤ ꯂꯩꯔꯕꯒꯦꯅꯦ ꯏꯆꯥ ꯏꯃꯣꯝ 6ꯅ ꯅꯄꯨ ꯑꯩꯒꯤ ꯅꯥꯛꯇ ꯊꯥꯖꯗꯅ ꯂꯥꯛꯄꯕꯣ?" "ꯏꯄꯨꯒꯤ ꯃꯐꯝꯗꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯅꯤꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ." "ꯀꯔꯤ ꯃꯇꯦꯡ?" ꯍꯦꯂꯣꯏ ꯃꯆꯦꯝ ꯑꯍꯜꯅ ꯋꯥꯔꯤ ꯋꯥꯈꯣꯡꯁꯤꯡ ꯑꯗꯨꯕꯨ ꯃꯆꯥ ꯈꯥꯏꯅ ꯂꯤꯗꯨꯅ ꯇꯝꯂꯦ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯗꯨꯅ ꯏꯄꯨ, ꯏꯅꯥꯎ ꯑꯇꯣꯝꯕꯤ 8 ꯁꯨꯕꯤ ꯑꯁꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯁꯤꯕꯨ ꯃꯊ꯭ꯋꯥꯏ ꯃꯃꯤ ꯍꯥꯞꯄꯤꯌꯨ." "ꯏꯁ, ꯂꯨꯔꯦꯗ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗꯤ꯫ ꯏꯄꯨꯒꯤ ꯏꯕꯦꯝꯃꯁꯤꯡ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯇꯨꯡꯗ ꯐꯠꯇꯕ ꯀꯌꯥ ꯑꯣꯏꯔꯛꯄ ꯌꯥꯏꯅꯦꯍꯦ꯫ ꯅꯈꯣꯏꯕꯨ ꯀꯔꯤꯁꯨ ꯋꯥꯈꯜ ꯈꯜꯍꯧꯗ꯭ꯔꯕꯅꯦ? ꯄꯨꯝꯅꯃꯛ ꯑꯗꯣ ꯅꯁꯨꯁꯤꯡꯅ ꯂꯥꯟꯊꯦꯡꯅꯖꯔꯒꯦ꯫ ꯅꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯕꯤꯌꯨꯗꯣ." ꯍꯦꯂꯣꯏ ꯃꯈꯣꯏ 6ꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯕꯗ ꯏꯄꯨ ꯂꯥꯏꯅꯤꯡꯍꯜꯅ ꯍꯧꯖꯤꯛꯇꯤ ꯍꯣꯏ ꯍꯥꯏꯅ ꯌꯥꯕꯤꯔꯦ꯫
ꯐꯔꯦ ꯐꯔꯦ, ꯅꯈꯣꯏꯅ ꯑꯗꯨ ꯌꯧꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯍꯥꯏꯔꯒꯦ꯫ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯊꯋꯥꯏ ꯃꯃꯤ ꯍꯥꯞꯀꯗꯒꯦ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏ ꯇꯔꯨꯛꯃꯛ ꯇꯥꯏꯕꯪꯂꯛꯇ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯕ ꯇꯥꯏ꯫ ꯃꯐꯝ ꯑꯗꯨꯗ ꯆꯥꯎꯔꯞ ꯇꯧꯕ ꯄꯥꯠ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯄꯥꯠ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯌꯥꯝꯅ ꯐꯖꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯊꯝꯕꯥꯜ ꯑꯃ ꯍꯧꯔꯝꯒꯅꯤ꯫ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯍꯦꯛꯄ ꯇꯥꯏ꯫ ꯍꯦꯛꯂꯕ ꯊꯝꯕꯥꯜ ꯑꯗꯨꯅ ꯂꯥꯏꯖ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯕꯨ ꯀꯟꯊꯣꯛꯄ ꯇꯥꯏ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯝꯕꯥꯜꯁꯤꯡ ꯑꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯗꯨꯅ ꯂꯩ ꯆꯥꯏꯕꯒꯨꯝꯅ ꯁꯛꯇꯝ ꯑꯗꯨꯗ ꯆꯥꯏꯊꯕ ꯇꯥꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯣ ꯍꯤꯡꯀꯠꯂꯛꯀꯅꯤ꯫ ꯃꯁꯤꯗ ꯂꯨꯔꯤꯕꯗꯤ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯍꯦꯛꯅꯅꯕ ꯍꯣꯠꯅꯕ ꯑꯁꯤꯅꯤ꯫ ꯊꯝꯕꯥꯜ ꯑꯗꯣ ꯃꯇꯤꯛ ꯂꯩꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯑꯣꯟꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯍꯦꯛꯂꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯍꯥꯞꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯆꯦꯛꯁꯤꯟꯕ ꯇꯥꯏ꯫ ꯅꯄꯨ ꯑꯩꯒꯤꯗꯤ ꯇꯥꯛꯐꯝ ꯊꯣꯛꯄꯁꯤꯡ ꯑꯁꯦ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯂꯤ꯫ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗꯤ ꯅꯈꯣꯏꯒꯤ ꯅꯊꯧꯅꯤ꯫ ꯅꯄꯨ ꯑꯩꯅ ꯊꯧꯖꯥꯟ ꯄꯤꯔꯕꯅꯤ꯫ ꯅꯊꯧ ꯄꯥꯡꯊꯣꯛꯆꯔꯨꯔꯣ꯫ ꯂꯤꯛꯂꯝ ꯑꯗꯨꯕꯨ ꯐꯪꯂꯕꯗ ꯃꯈꯣꯏ ꯇꯔꯨꯛꯇꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯀꯣꯛ ꯅꯣꯟꯗꯨꯅ ꯑꯃꯨꯛꯀ ꯈꯨꯔꯨꯝꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯍꯦꯂꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯇꯔꯨꯛ ꯑꯗꯨ ꯊꯤꯟꯊꯕ ꯇꯧꯗꯅ ꯇꯥꯏꯕꯪꯂꯛꯇ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯀꯣꯏꯅ ꯂꯩꯅ ꯌꯦꯡꯂꯛꯄꯗ ꯄꯥꯠ ꯑꯃꯒꯤ ꯃꯌꯥꯏꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯁꯥꯠꯂꯤꯕ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯀꯨꯝꯊꯔꯛꯏ꯫ ꯄꯥꯠ ꯃꯄꯥꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯤꯛ ꯂꯩꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯑꯣꯟꯈꯤꯕ ꯊꯝꯕꯥꯜꯅꯤꯅ ꯑꯗꯨꯃꯛ ꯃꯇꯤꯛ ꯂꯩꯔꯝꯒꯅꯤ꯫ ꯍꯦꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯦꯛꯂꯨꯕꯗ ꯈꯨꯗꯣꯡꯊꯤꯕꯁꯨ ꯊꯣꯛꯄ ꯌꯥꯏ꯫ ꯀꯔꯝ ꯇꯧꯁꯤꯒꯦ? ꯄꯥꯠ ꯃꯅꯨꯡꯗ ꯂꯥꯏꯔꯦꯟ, ꯂꯤꯟꯅ ꯆꯤꯡꯕꯅ ꯁꯪꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯏꯆꯦꯝ, ꯄꯥꯏꯕ ꯉꯝꯕ ꯑꯃ ꯑꯣꯜꯂꯒ ꯊꯝꯕꯥꯜ ꯑꯁꯦ ꯇꯞꯅ ꯄꯥꯏꯁꯤꯜꯂꯁꯤ, ꯑꯗꯨꯒ ꯍꯦꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯁꯤ꯫ ꯃꯈꯣꯏ ꯇꯔꯨꯛꯅ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯍꯦꯛꯅꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯦꯛꯄ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ꯫ ꯊꯝꯕꯥꯜ ꯑꯁꯦ ꯍꯦꯛꯇꯕꯗꯤ ꯌꯥꯗꯦ, ꯑꯗꯨꯕꯨ ꯍꯦꯛꯄꯗꯤ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ꯫ ꯃꯇꯝꯁꯤꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯝꯕꯥꯜ ꯑꯗꯨꯗꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯑꯣꯟꯈꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯄꯥꯠ ꯃꯄꯥꯜꯗ ꯂꯦꯞꯂꯤꯕ ꯃꯈꯣꯏ ꯇꯔꯨꯛꯄꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯇꯔꯨꯛꯅ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯍꯦꯛꯀꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡꯂꯤꯕꯗꯤ?" ꯃꯁꯤꯗ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯑꯁꯦꯡꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯄꯥꯎꯗꯝꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯂꯥꯏꯔꯦꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯅꯈꯣꯏꯒꯤ ꯅꯅꯥꯎ ꯑꯇꯣꯝꯕꯤ ꯑꯃꯒꯤ ꯊꯋꯥꯏ ꯃꯃꯤ ꯍꯥꯞꯅꯅꯕ ꯂꯥꯏꯔꯝꯂꯦꯟꯗ ꯂꯩꯕ ꯏꯄꯨ ꯂꯥꯏꯅꯤꯡꯍꯜꯅ ꯑꯩꯕꯨ ꯍꯦꯛꯎ ꯍꯥꯏꯅ ꯊꯥꯕꯤꯔꯛꯂꯤꯕ? ꯐꯔꯦ, ꯅꯈꯣꯏꯅ ꯑꯩꯕꯨ ꯍꯦꯛꯂꯣ꯫ ꯏꯄꯨ ꯂꯥꯏꯅꯤꯡꯍꯜꯅ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯃꯛ ꯇꯧꯔꯣ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯩꯒꯤ ꯊꯋꯥꯏꯅ ꯅꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯊꯋꯥꯏ ꯑꯣꯏꯅ ꯆꯪꯗꯨꯅ ꯂꯩꯔꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯊꯝꯕꯥꯜ ꯑꯃꯨꯛ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯌꯥꯕꯤꯔꯕꯗ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯦꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯒꯤ ꯂꯩꯔꯤꯛ ꯂꯩꯅꯥꯗ ꯄꯛꯄ ꯅꯣꯡꯃꯗꯣꯟꯒꯤ ꯂꯤꯛꯂꯥ ꯑꯗꯨꯅ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯀꯜꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯅꯥꯁꯤꯡ ꯑꯗꯨꯕꯨ ꯁꯦꯒꯥꯏꯗꯨꯅ ꯂꯩ ꯑꯣꯏꯅ ꯆꯥꯏꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯄꯨꯅ ꯍꯥꯏꯔꯝꯈꯤꯕ ꯑꯗꯨꯃꯛ ꯇꯧꯔꯕꯗ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨ ꯃꯆꯤ ꯂꯦꯡꯂꯛꯂꯝꯃꯤ꯫ ꯁꯛꯇꯝ ꯑꯗꯨꯗꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯆꯦꯝ ꯍꯦꯂꯣꯏ ꯇꯔꯨꯛꯇꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯛꯇꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯦꯂꯣꯏ ꯑꯣꯏꯔꯝꯗꯦ, ꯇꯥꯏꯕꯪ ꯃꯤꯑꯣꯏ ꯑꯣꯏꯅ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯁꯛ ꯐꯖꯔꯝꯃꯤ꯫ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯇꯥꯏꯕꯪꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯂꯣꯏ꯫ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨꯅ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ, ꯆꯨꯡ ꯐꯤꯔꯥꯜ ꯆꯞ ꯆꯥꯔꯝꯃꯤ꯫ ꯃꯅꯥꯎ ꯑꯇꯣꯝꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯦꯂꯣꯏ ꯃꯆꯦꯝ ꯑꯍꯜꯅ ꯍꯥꯏꯔꯛꯏ, "ꯏꯆꯦꯝꯒꯤ ꯏꯅꯥꯎ ꯑꯇꯣꯝꯕꯤ, ꯅꯃꯥꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯁꯦ ꯅꯪꯒꯤ ꯅꯆꯦꯝ ꯇꯔꯨꯛꯅꯤ꯫ ꯏꯅꯥꯎꯒꯤ ꯀꯣꯂꯣꯏ ꯃꯤꯡꯕꯨ ꯅꯆꯦꯝ ꯑꯩꯅ ꯊꯝꯕꯥꯜ ꯁꯅꯥ ꯍꯥꯏꯅ ꯀꯧꯒꯦꯀꯣ?" ꯊꯝꯕꯥꯜ ꯁꯅꯥꯅ ꯈꯨꯝꯂꯛꯏ, "ꯑꯩꯕꯨ ꯅꯈꯣꯏ ꯇꯔꯨꯛꯀꯤ ꯅꯅꯥꯎ ꯅꯨꯄꯤ꯫ ꯑꯗꯨꯗꯤ ꯏꯆꯦꯝꯈꯣꯏ, ꯑꯩꯒꯤ ꯄꯂꯦꯝ ꯄꯟꯊꯧꯗꯤ ꯀꯗꯥꯏꯅꯣ?" "ꯅꯪꯒꯤ ꯄꯂꯦꯝ ꯄꯟꯊꯧꯗꯤ ꯂꯩꯇꯦ." "ꯍꯥ? ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯂꯩꯇꯦ ꯍꯥꯏꯕ? ꯄꯂꯦꯝ ꯄꯟꯊꯧ ꯌꯥꯎꯗꯅ ꯑꯩꯕꯨ ꯀꯔꯝꯅ ꯄꯣꯛꯄꯅꯣ?" ꯍꯦꯂꯣꯏ ꯃꯆꯦꯝ ꯑꯍꯜꯅ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯑꯗꯨꯕꯨ ꯃꯆꯥ ꯈꯥꯏꯅ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯊꯝꯕꯥꯜ ꯁꯅꯥꯅ, "ꯑꯣ, ꯏꯆꯦꯝ ꯇꯔꯨꯛꯅ ꯑꯩꯕꯨ ꯁꯦꯝꯕꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯏꯆꯦꯝꯈꯣꯏꯅ ꯍꯦꯂꯣꯏ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕ? ꯑꯗꯨꯕꯨ ꯏꯆꯦꯝꯁꯤꯡ, ꯅꯅꯥꯎꯍꯣꯏꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯇꯤꯟꯗꯨꯅ ꯂꯩꯕꯈꯛ ꯌꯥꯔꯣꯏ꯫ ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯅꯪꯅ ꯂꯩꯅꯅꯕ ꯐꯖꯕ ꯌꯨꯝ ꯑꯃ ꯏꯆꯦꯝ ꯇꯔꯨꯛꯅ ꯁꯥꯒꯅꯤ꯫ ꯃꯗꯨꯗ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ, ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯔꯨꯛꯅ ꯅꯪꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ."
ꯍꯦꯂꯣꯏ ꯑꯍꯜꯅ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯗ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦꯝꯒꯤ ꯏꯅꯥꯎ ꯃꯉꯥꯃꯛ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯇꯥꯕ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯂꯁꯤ꯫ ꯇꯣꯞꯅ ꯏꯅꯥꯎꯒꯤꯗꯃꯛ ꯐꯖꯕ ꯌꯨꯝ ꯑꯃ ꯁꯥꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯅ ꯈꯨꯟꯗꯥꯕ ꯃꯐꯝ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤ ꯊꯝꯕꯥꯜ ꯁꯅꯥꯕꯨ ꯂꯩꯍꯜꯂꯔꯦ꯫ ꯊꯝꯕꯥꯜ ꯁꯅꯥꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯆꯦꯝ 6ꯅ ꯁꯥꯕꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯏꯃꯨꯡꯗ ꯐꯖꯔꯕ ꯀꯩ ꯀꯌꯥꯅ ꯁꯒꯥꯏꯗ ꯌꯥꯟꯗꯨꯅ ꯊꯝꯂꯤ꯫ ꯐꯖꯔꯕ ꯐꯤꯔꯣꯜ ꯀꯌꯥꯁꯨ ꯌꯥꯟꯗꯨꯅ ꯊꯝꯂꯤ꯫ ꯎꯄꯨ ꯑꯆꯧꯕꯒꯤ ꯃꯅꯨꯡꯗ ꯁꯅꯥ ꯂꯨꯄꯥꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯒꯦꯡ ꯃꯤꯡꯁꯦꯜ ꯑꯄꯥꯛꯄ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯃꯥꯡꯗꯅ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯁꯤꯡ ꯑꯗꯨꯕꯨ ꯎꯕꯗ ꯊꯝꯕꯥꯜ ꯁꯅꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯆꯦꯝ 6ꯅ ꯁꯥꯕꯤꯕ ꯌꯨꯝ ꯑꯁꯤꯗꯤ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠꯂꯝꯁꯤꯡꯅ ꯄꯤꯛ ꯊꯜꯂꯦꯗꯅ ꯃꯈꯣꯏꯅ ꯊꯝꯕꯤꯔꯝꯕꯁꯤꯡ ꯑꯁꯦ ꯃꯥꯏ ꯃꯤꯠꯇ ꯇꯩꯁꯤꯟꯗꯨꯅ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯆꯤꯟꯗꯨꯅ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯩꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯁꯒꯦꯡ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯍꯥꯟꯅ ꯃꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯩ꯫ ꯑꯩ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ꯫ ꯂꯥꯏꯔꯦꯝꯕꯤ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯃꯈꯣꯏꯗꯒꯤꯁꯨ ꯍꯦꯟꯅ ꯐꯖꯔꯝꯒꯅꯤꯀꯣ꯫ ꯃꯊꯟꯇ ꯌꯦꯡꯖꯩ ꯑꯗꯨꯕꯨ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯂꯩꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯕꯨ ꯃꯃꯤꯠꯅ ꯌꯦꯡꯖꯩ ꯑꯗꯨꯒ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨꯗ ꯇꯩꯁꯤꯟꯕ ꯍꯧꯏ꯫ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯃꯆꯨ ꯃꯃꯦꯟ ꯇꯥꯅ ꯀꯦꯁꯤꯜꯂꯦ꯫ ꯃꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯝꯆꯦꯠꯅ ꯃꯍꯥꯛꯀꯤ ꯃꯨꯅ ꯁꯥꯡꯂꯕ ꯁꯝꯂꯥꯡ ꯑꯗꯨꯕꯨꯁꯨ ꯍꯥꯠꯇꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯃꯩ ꯃꯀꯣꯛ ꯅꯝꯁꯤꯟꯗꯨꯅ ꯁꯝꯄ꯭ꯔꯦꯠ ꯂꯣꯜꯂꯦ꯫ ꯃꯉꯛ ꯁꯝꯗ ꯐꯖꯔꯕ ꯂꯤꯛꯐꯥꯡ ꯑꯃꯁꯨ ꯁꯤꯖꯤꯜꯂꯦ꯫ ꯅꯥꯗ ꯅꯥꯏꯟ ꯑꯃꯗꯤ ꯃꯀꯣꯛꯇꯅ ꯂꯤꯀꯪ ꯄꯔꯦꯡ ꯑꯃꯁꯨ ꯌꯥꯟꯁꯤꯜꯂꯦ꯫ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯁꯤꯗꯤ ꯀꯔꯤꯗ ꯍꯪꯉꯨꯔꯒꯅꯤ꯫ ꯄꯤꯛꯇꯛ ꯇꯧꯕ ꯃꯥꯏꯊꯣꯡ ꯑꯁꯤꯗ ꯄꯨꯂꯩ ꯂꯩꯌꯣꯡꯒꯤ ꯀꯨꯆꯨꯅꯤ꯫ ꯂꯥꯏꯕꯛꯇꯒꯤ ꯊꯥꯊꯔꯛꯄ ꯁꯥꯏꯅꯣꯟ ꯑꯁꯤꯅ ꯍꯦꯟꯅ ꯃꯒꯨꯟꯁꯨ ꯍꯥꯞꯂꯤ꯫ ꯀꯣꯏꯀꯣꯏꯅꯕ ꯄꯤꯁꯨꯝꯅꯤ꯫ ꯊꯝꯕꯥꯜ ꯂꯩꯔꯤꯛꯀꯨꯝꯕ ꯃꯤꯁꯅꯥꯅꯤ꯫ ꯐꯖꯕꯇꯅ ꯌꯣꯝꯂꯕ ꯃꯍꯥꯛꯀꯤ ꯁꯛꯇꯝꯅꯤ꯫ ꯐꯖꯕ ꯐꯤꯔꯣꯜ ꯑꯃꯁꯨ ꯈꯟꯗꯨꯅ ꯁꯦꯠꯆꯤꯜꯂꯦ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯂꯝꯕꯤꯗ ꯃꯍꯥꯛ ꯃꯊꯟꯇ ꯍꯥꯏꯅ ꯍꯨꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯦꯛ ꯊꯦꯛꯇꯨꯅ ꯆꯠꯄ ꯃꯇꯧ ꯑꯗꯨꯕꯨ ꯑꯎꯕ ꯄꯥꯈꯪꯁꯤꯡꯅ ꯂꯣꯏꯅ ꯈꯣꯏꯗꯥꯅꯔꯝꯃꯤ꯫ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯅꯔꯝꯃꯤ꯫ ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ ꯑꯁꯤꯕꯣ? ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯤ ꯑꯁꯤꯕꯣ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯎꯈꯤꯗ꯭ꯔꯤ ꯍꯥꯏꯋꯥꯅꯤ꯫ ꯐꯖꯩ ꯂꯥꯏ ꯃꯆꯥꯒ ꯃꯥꯜꯂꯤ꯫ ꯃꯥꯕꯨ ꯌꯦꯡꯕ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯥ ꯃꯈꯩ ꯑꯗꯨ ꯐꯨꯅꯕꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯁꯅꯥꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝ ꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯝꯕꯤꯗ ꯄꯥꯈꯪꯁꯤꯡꯅ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯅꯥꯏꯗꯅ ꯂꯨꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯍꯦꯂꯣꯏ ꯃꯆꯦꯝ 6ꯀꯤ ꯊꯃꯣꯏꯗꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯏꯅꯥꯎꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯇꯣꯝꯕꯤ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯆꯤꯡꯂꯧ ꯁꯛ ꯐꯖꯕ ꯑꯁꯤꯕꯨ ꯎꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯉꯥꯎꯅꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯁꯤꯕꯨ ꯇꯥꯏꯕꯪ ꯃꯈꯣꯏꯒꯤ ꯃꯈꯨꯠ ꯆꯟꯈ꯭ꯔꯕꯗꯤ ꯃꯥꯡꯖꯔꯦ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯈꯟꯅꯍꯧꯗꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛ ꯑꯁꯦ ꯇꯥꯏꯕꯪ ꯃꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯜꯂꯨꯕ ꯋꯥꯈꯜ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯩꯈꯣꯏꯅ ꯏꯅꯥꯎꯅꯨꯄꯤꯒꯤ ꯌꯨꯝꯕꯨ ꯁꯦꯟꯅꯗꯨꯅ ꯊꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯃꯁꯨ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯆꯦꯝꯍꯜ, ꯏꯅꯥꯎꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯤꯔꯥ? ꯇꯥꯏꯕꯪ ꯃꯤ ꯃꯍꯥꯛꯅ ꯀꯔꯝꯅ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯃꯗꯣ ꯌꯥꯕ ꯍꯧꯅꯗꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯅꯥꯎꯅꯨꯄꯤꯁꯦ ꯇꯥꯏꯕꯪ ꯃꯤꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯇꯥꯈꯤꯕ ꯇꯥꯔꯦ꯫ ꯃꯆꯦꯝ ꯃꯈꯣꯏ 6ꯇꯨ ꯋꯥꯐꯝ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯌꯨꯝ ꯑꯗꯨꯗꯗꯤ ꯉꯁꯤꯁꯨ ꯊꯝꯕꯥꯜ ꯁꯅꯥ ꯃꯀꯦ ꯐꯖꯅ ꯁꯦꯝꯃꯤ꯫ ꯀꯦꯕꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯥꯗ ꯀꯦꯔꯤꯕ ꯃꯈꯩ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯆꯦꯞꯊꯗꯨꯅ ꯌꯦꯡꯖꯩ꯫ ꯑꯗꯨꯒ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯑꯩꯒꯤ ꯐꯖꯕ ꯁꯛꯇꯝ ꯑꯁꯤꯗꯅꯤ ꯑꯎꯕ ꯅꯨꯄꯥ ꯃꯈꯩꯅ ꯈꯨꯗꯤ ꯊꯤꯕ ꯌꯥꯎꯔꯤꯕꯁꯦ꯫ ꯁꯦꯝꯈꯤꯒꯦ ꯑꯩꯒꯤ ꯃꯀꯦꯁꯦ, ꯃꯆꯨꯝ ꯇꯥꯅ ꯀꯦꯁꯤꯟꯒꯦ, ꯑꯎꯕ ꯃꯤꯁꯤꯡꯕꯨ ꯁꯨꯝꯍꯠꯍꯟꯒꯦ꯫ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤꯅꯤ ꯑꯩꯍꯥꯛꯁꯦ, ꯀꯔꯝꯅꯗꯤ ꯆꯃꯣꯠ ꯂꯩꯔꯨꯒꯅꯤ꯫ ꯃꯁꯥꯗ ꯇꯩꯕ ꯌꯥꯕ ꯇꯩꯁꯤꯜꯂꯤ, ꯀꯦꯕ ꯌꯥꯕ ꯀꯦꯁꯤꯜꯂꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯁꯅꯥ ꯂꯨꯄꯥ ꯁꯤꯖꯤꯜꯂꯤ꯫ ꯃꯐꯤ ꯃꯔꯣꯜ ꯑꯗꯨꯁꯨ ꯑꯄꯥꯕ ꯃꯑꯣꯡꯗ ꯈꯟꯗꯨꯅ ꯁꯦꯠꯂꯝꯃꯤ꯫ ꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯕꯤ ꯂꯩꯔꯥꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯉꯁꯤꯁꯨ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯆꯤꯡꯌꯥꯔꯣꯝꯗ ꯃꯊꯟꯇ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯕꯥꯟ ꯐꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫
नुपा अदुगी मनाक वाइदा चंगसिंदुना हाइफेट येंगलुई नुपा अदुना अंगौबो चेबांग अमदा काइरेन येनगी मतुना सक्तम अमखक येक्तुना लैरिबा अदु उरम्मी नुपा असि लाइरेबाकी लाई येकपा नुपा अदुनी महाकने येखिबा थंबाल सनाबु थिरकलिबनी थंबाल सनादि करिसु खंगदबनिना लाई येकलिबा नुपा अदुगी मनाकता चंगसिंदुना हाइरई इबुंग से लाई येकपा मिसक ओइबिरबरा माने कइदौरगे अदुदी आइगी सक्तम से अमुक्ता येकपियु असुमना हाइरकपा असिदा लाई येकपा नुपा अदु ममाई लैथोरई मिटमांगदा लेप्तुना लैरमलिबा नुपी अदुबु उबदा मतम अमदा महाकने येखिबा हेलोय अतोम्बिगी सक्तम अदुनी हाइबा खंगले महाकपु उबा मिकुप असिदा महाकति हराउबना लोइख्रे येके मसिदा चंगलो थंबाल सनासु चंगसिली अदुगा फिफम सेमदुना लैख्रे लाई येकपा नुपा अदुदी ममित कुप्तबा मखै थंबाल सनादा येंगदुना लैख्रे वखलदा असुमना खल्ली असुक फजबा नुपीसिदी अइदि पुंगाव ngौरेदा नंगबु थिबा लाकपनि हौजिकति थेंगनरे नंगबु अइगी ओइना लौरगेको महाकी सक्तम अदुबु मपुंग फाना येकपिरम्मी अदुगा थंबाल सनादा येंगहले थंबाल सनाना मागी सक्तम अदुबु उबदा यामना हराउजरम्मी इबुंगसे लाई येकपा याम हई अइगी सक्तमसे मपुंग फानासु येकपिरे अयेकपा सक्तम असे अइ लौजख्रगे अवामलदी करी ओइना पिरम्मु हाइबनु थमोय नंगी थमोय दोइना पिरम्मु हाँ असे हाइरगा थंबाल सनाना ममित अदु कुप्तबा मखै नुपा अदुदा येंगी महाकना येंगलिबा मखै नुपा अदुबु नुसिबा सुमसुम फाउरई हेनकलई थमोय हाइबा निंगोलोइबी मपोगसिना करमनबु से हाइना सिनारुगनी लौबा लौदबा अदुमदी पाखंग नंगी ननिंगनी अदुदी लौरगे असे हाइरगा थंबाल सनागी मखुद अदु तापलाउना पाइसल्ले तंजा असिदा मफम असिमक्तदा हेलोय तरुक अदु साफोंगलक्लम्मे लाई येकपा लाइरमलेनगी नुपा अदुना ताइबंगमी ओंदुना लैरंबा अदुदा मखोइना महाकपु मसक खंगबदि ngamlamde हेलोय मचे अहलना मनाव नुपीबु येंगदुना हाइरई इचेमगी थंबाल सना करिनो नंगना तौरिबा मतौ असिबो करिगी ताइबंगमी अमगा नुसिमरी थमगे हाइना खल्लिबनो इचेम हल ऐसे ताइबंगमीनी नखोइगुमना हेलोय नती नखोइना सेंबी साबिबो ओइरबसु ऐसे ताइबंगमीनी ताइबंगमीगी हौनसा नुसिबा इहुलदो थमोइदा फावबने मदु यादे मदो अखोई इचिल इनाउगी साजत नते अमना अमु हाइरई थंबाल सना नंगबु इनाउ नुपी अमा ओइना सेमलुबसे अखोइना लानबा तारद्रा नहाक थक नंगबु सेनदुना लैबा अखोई थौदांग ओइदुना लैरि लाइरमलेंदसु कांगमद्रे अखोइसे वारिने हे नंगी फजबा चेंगलौ सक अदुदा अउबा मीसिंगनसु ngौनरे मसिदगी करमना ngakthoktuna thamgani khanbada wari tumina leptuna lairamba layekpa nupa aduna hairei hai heloi na china nautaro aibu munna yengune haibu taibang mi manbra nupa asigi wafamda makhoi tarukna nupa adu munna yengi makhoi gi masada chingnaba kaya phawraklame hayo nang kanano hayo nakoina thambal sanabu lairamlenda kaidong nungdu puduna chatpa ngamloi महाकी सक्तमबो आइना येक्तुना सेमखिबा नुमित अदुदगी हौन आइना माबु नुसिबा हौख्रे नुसिबगी मयाय अदुना आई मागिदमा ताइबंग मिरमलेना सिदा कुमलक्लिबनी आई माबु थमोय सेंगना नुसिरुरे अखोइदी नहाकु मसक खंगलुद्रे ओ हौजिकती मफम मसिदा नंगा अखोइगा अमुक थेंगनरबा हेलोय तरो मतम ममदा आइना हाइखिबदु निंगसिंगबिब्रा आइना येखिबा सक्तम मदुगी अयेकमल ओइना मतम अमदा नखोइगी नफमदा सोइदना निजरखिनि मतम मदुदा याबियु हाइदुना ngasidi नखोइगी नफमदा निजरखि नखोइगी ननाव अतोम्बी हेलोय थंबाल सनासे अइगी इफमदा सिनाबिरु अइ महाक्का पुंसि चुप्पा लैमिनख्रगे असुमना हाइरबदा मचेम तरुकनसु याबिरे मनाव अतोम्बी थंबाल सनाबो लाई नुपा अदुदा सिनारमलगा मफम अदु थादोकलमदुना मयुम माइकै तमना लाइरमलेंदा काखिरमे लाई नुपा अदुना थंबाल सनाबु पुदुना हेलोय तरुकना साखिबा युम अदुदा पुदुना चटखिरमे युम अदुदा मखोय अनि पुन्ना लेमिनारमे थंबाल सनादी केदुना त लैरमे महाकना केबा अदुबो लाई नुपा अदुना पेना येंगजरमे असुमना
ꯂꯥꯏ ꯅꯨꯄꯥ ꯑꯗꯨꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯊꯝꯕꯥꯜ ꯁꯅꯥꯒ ꯅꯨꯡꯉꯥꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫